ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯨꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯨꯔꯥꯟꯕꯒꯤ ꯗꯥꯁꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯇꯅꯤꯁꯀꯥ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯋꯥꯈꯜ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯑꯃꯅ ꯇꯣꯝꯆꯧ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯆꯥꯎꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯕꯗꯤ ꯃꯅꯥ ꯇꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕꯁꯤ ꯅꯥꯀꯣꯡ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯗ꯭ꯔꯕꯗꯤ ꯇꯥꯕ ꯉꯝꯗꯦ꯫ ꯅꯥ ꯄꯪꯕꯒꯤ ꯆꯥꯡꯗ ꯌꯧꯅ ꯄꯪꯂꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗ ꯃꯥꯟꯅꯔꯤꯕꯁꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯁꯤꯗꯒꯤ ꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯕꯛ ꯁꯨꯕ ꯑꯃꯠꯇ ꯄꯥꯝꯗꯦ, ꯌꯥꯝꯅ ꯇꯜꯂꯤ꯫ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯑꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯉꯁꯤꯁꯨ ꯇꯣꯝꯆꯧ ꯑꯃꯗꯤ ꯆꯥꯎꯕ ꯈꯨꯟꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯤ꯫ ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪ꯫ ꯏꯃꯨꯡꯅꯁꯨ ꯉꯥꯡꯕꯗ ꯂꯣꯏꯔꯦ꯫ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗꯦ, ꯂꯦꯝꯖꯥ ꯆꯥꯔꯒ ꯂꯩ, ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡ꯫ ꯇꯣꯝꯆꯧꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯥꯎꯕ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯍꯧꯔꯛꯄ ꯑꯗꯨ ꯈꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯕꯗꯤ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯍꯥꯏꯕꯅꯣ? ꯃꯁꯤꯅ ꯃꯔꯣꯜ ꯑꯃ! ꯍꯣ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯤꯔꯦꯝ ꯑꯣꯏꯔꯒ ꯂꯩꯔꯦ ꯍꯥꯏꯕ꯫ ꯃꯤꯔꯦꯝ ꯈꯪꯕ꯭ꯔꯣ? ꯃꯤꯔꯦꯝ! ꯀꯩꯁꯨ ꯀꯥꯟꯅꯗꯕ ꯃꯤ ꯑꯔꯦꯝꯕ ꯃꯤꯔꯦꯝꯗꯣ! ꯃꯤꯔꯦꯝ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ? ꯍꯣꯏ, ꯑꯩꯈꯣই ꯑꯅꯤ ꯃꯤꯔꯦꯝ ꯑꯣꯏꯔꯦ ꯍꯥꯏꯕ꯫ ꯌꯨꯝꯅ ꯑꯩꯁꯦ ꯌꯥꯝꯅ ꯉꯥꯡꯉꯦ ꯍꯥꯏꯕ, ꯇꯥꯔꯕ꯭ꯔꯣ? ꯆꯥꯎꯕꯗꯨ ꯇꯥꯔ ꯃꯥꯜꯂꯦ, ꯀꯔꯤꯁꯨ ꯈꯟꯖꯤꯟꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯃꯥꯅꯤ ꯀꯩꯅꯣ, ꯃꯤꯔꯦꯝ ꯃꯀꯣꯛꯅꯤ꯫ ꯑꯗꯣ ꯃꯤꯔꯦꯝ ꯑꯣꯏꯔꯁꯨ ꯃꯀꯣꯛ ꯑꯃꯗꯤ ꯑꯣꯏꯔꯤꯗꯅ꯫ ꯍꯣꯏ, ꯑꯗꯣ ꯆꯨꯝꯃꯦꯕꯀꯣ, ꯌꯨꯝꯅꯁꯨ ꯌꯥꯝꯅ ꯉꯥꯡꯉꯦ ꯍꯥꯏꯕ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯉꯥꯡꯉꯤ꯫ ꯑꯩꯈꯣꯏ ꯃꯥꯅ ꯃꯤꯔꯦꯝ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ, ꯊꯕꯛ ꯁꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯦꯛ ꯉꯥꯡꯂꯒ ꯂꯩ꯫ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯋꯥ ꯍꯦꯛ ꯉꯥꯡꯂꯕ, ꯃꯥꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯗꯣ ꯑꯩꯅ ꯑꯣꯏꯅ ꯆꯤꯟꯐꯥ ꯄꯨꯔꯛꯑꯕꯅꯤ꯫ ꯀꯩ ꯍꯥꯏꯕꯅꯣ? ꯍꯣ, ꯑꯩꯈꯣꯏ ꯃꯃꯥꯅꯅꯦ ꯑꯩꯁꯦ ꯊꯥꯛꯄ ꯉꯝꯃꯔꯣꯏꯌꯦ, ꯁꯦ ꯆꯥꯛ ꯆꯥꯍꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯌꯦ ꯍꯥꯏꯕ꯫ ꯃꯈꯨꯠꯅ ꯈꯨꯗꯝ ꯄꯤꯗꯨꯅ ꯆꯥꯛ ꯆꯥꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯇꯥꯛꯏ꯫ ꯑꯣ, ꯍꯦꯔꯥ, ꯑꯩꯗꯤ ꯃꯤꯔꯦꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯉꯤ, ꯑꯗꯣ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯗꯗꯤ ꯉꯥꯡꯗꯦ꯫ ꯊꯥꯛꯄ ꯉꯝꯃꯔꯣই ꯀꯥꯏꯅꯗꯤ ꯍꯥꯏꯗꯦ ꯍꯥꯏꯕ꯫ ꯅꯣꯏ ꯏꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯁꯨ ꯈꯔ ꯈꯖꯤꯛ ꯍꯦꯟꯃꯟꯕ ꯃꯥꯜꯂꯤꯗ꯫ ꯑꯣ, ꯌꯥꯝ ꯐꯩꯌꯦ ꯅꯣꯏ ꯏꯃꯥꯗꯤ꯫ ꯀꯩꯅꯣ ꯐꯖꯔꯤꯁꯦ, ꯑꯩꯈꯣꯏ ꯏꯃꯥꯔꯣ? ꯑꯣ, ꯐꯖꯩ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯐꯩ ꯍꯥꯏꯕ꯫ ꯑꯣ, ꯇꯣꯝꯆꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃꯃꯝꯇꯤ ꯇꯧꯁꯤꯗꯅ꯫ ꯊꯕꯛꯂꯣ? ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ? ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯗꯤ꯫ ꯈꯣꯡꯒꯤ ꯁꯤꯠꯁꯦ ꯍꯥꯏꯔꯣ? ꯇꯜꯂꯤꯗ ꯑꯗꯨꯗꯤ꯫ ꯀꯩꯅꯣ ꯂꯩꯈꯣꯝꯃꯣ ꯂꯩꯅꯥꯡ! ꯑꯗꯨꯏ ꯁꯔꯨꯛ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯇꯣꯝꯆꯧ ꯆꯥꯎꯕ ꯃꯥꯅ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯌꯦꯡꯉꯤ꯫ ꯆꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯀꯩ ꯊꯕꯛꯅꯣ? ꯑꯩ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯁꯤꯗ ꯆꯪꯁꯤꯜꯂꯛꯎꯅꯦ, ꯃꯤꯅ ꯇꯥꯕ ꯌꯥꯕ ꯋꯥꯔꯤꯒ ꯅꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯀꯩꯅꯣꯕ? ꯇꯣꯝꯆꯧ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯥꯎꯕꯅ ꯇꯣꯝꯆꯧꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯗꯤꯅꯦ, ꯍꯨꯔꯥꯟꯕ ꯆꯠꯄ ꯇꯥꯕ꯫ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯇꯣꯝꯆꯧꯅ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯅꯤꯡꯗꯦꯗ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯣꯕ? ꯋꯥꯔꯁꯨ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯀꯩꯅꯣ ꯋꯥꯗꯣꯏꯗꯣ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯎ ꯁꯨꯗꯅ ꯅꯨꯡ ꯊꯨꯒꯥꯏꯔꯒ ꯋꯥꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯏꯃꯨꯡ ꯑꯃꯨꯛ ꯀꯣꯟꯅꯗꯕꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯍꯤꯡꯕ ꯈꯨꯍꯤꯡꯗꯨꯗꯤ ꯍꯤꯡꯉꯔꯣꯏꯗꯅ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯦꯛ ꯍꯥꯏ ꯁꯥꯕ ꯑꯃ! ꯅꯅꯥꯁꯨ ꯇꯥꯗꯕ ꯅꯪꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯅꯦ꯫ ꯃꯤꯅ ꯇꯥꯔꯒ ꯄꯨꯂꯞ ꯐꯥꯔꯒꯁꯨ ꯁꯤꯕ꯫ ꯆꯦꯜꯂꯦ ꯈꯜꯂꯣ, ꯑꯩꯕꯨꯗꯤ ꯆꯦꯜꯂꯝꯅꯤ, ꯅꯪꯅꯤꯅꯦ ꯐꯔꯛ ꯇꯥꯗꯣꯏꯁꯦ꯫ ꯀꯟꯅ ꯋꯥ ꯍꯥꯏꯕꯁꯨ ꯌꯥꯗ, ꯃꯌꯥꯝꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗ꯫ ꯑꯩꯅ ꯆꯦꯟꯈ꯭ꯔꯒ ꯅꯪ ꯑꯃꯨꯛ ꯐꯥꯎꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯑꯃꯨꯛ ꯁꯤꯃꯤꯟꯅꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯈꯪꯂꯕ? ꯃꯤꯅ ꯐꯨꯕꯤꯔꯛꯄꯗ ꯅꯅꯥ ꯑꯄꯪꯕꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯪꯅꯤ ꯈꯪꯗ꯭ꯔꯤ꯫
ꯆꯥꯎꯕ ꯇꯣꯝꯆꯧꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯃꯔꯛ ꯈꯪꯊꯠ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨ ꯇꯣꯝꯆꯧ ꯆꯞ ꯂꯦꯞꯄꯒ ꯆꯥꯎꯕꯗ ꯃꯨꯟꯅ ꯆꯨꯝꯗ꯭ꯔꯤꯡ ꯍꯦꯛ ꯌꯦꯡꯂꯒ ꯂꯩ ꯆꯥꯎꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯍꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯑꯗꯨ ꯐꯥꯎꯕ ꯇꯣꯝꯆꯧ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯗꯦ ꯃꯥꯒꯤ ꯈꯨꯌꯦꯡ ꯑꯗꯨꯗ ꯆꯥꯎꯕ ꯀꯤꯕ ꯑꯃ ꯌꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯀꯩ ꯈꯨꯌꯦꯡꯅꯣ ꯑꯗꯨꯃꯥꯏꯅꯒ ꯌꯦꯡꯂꯛꯀꯗꯣꯏꯅꯤ ꯀꯤꯔꯤꯕ ꯋꯥ ꯁꯛꯁꯨꯅꯒ ꯈꯔ ꯐꯖꯕ ꯑꯣꯏꯔꯗꯤ ꯐꯩ ꯅꯥꯆꯤꯛꯇ ꯌꯦꯡꯉꯛꯄꯗ ꯀꯩꯒ ꯌꯥꯝ ꯃꯥꯜꯂꯦ ꯇꯣꯝꯆꯧ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯤꯇꯪ ꯅꯥꯊꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ ꯅꯪ ꯁꯤꯕꯨꯡꯉꯣ ꯑꯩ ꯑꯣꯏꯕꯒꯤ ꯅꯪ ꯀꯩꯁꯨ ꯇꯧꯕꯤꯗꯕꯤꯗ ꯂꯩꯔꯕꯅꯦ ꯑꯇꯣꯞꯄ ꯑꯣꯏꯔꯗꯤꯅꯦ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯂꯨꯈꯝ ꯑꯗꯨ ꯊꯥꯖꯤꯟꯕꯗꯅꯦ ꯅꯥꯀꯣꯡ ꯐꯠꯇꯕꯗ ꯅꯠꯇꯅ ꯄꯦꯟꯁꯨ ꯉꯥꯅ ꯆꯣꯏꯔꯗꯕꯅꯤꯅ ꯍꯥ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯟꯗꯛꯇꯤ ꯇꯣꯝꯆꯧꯅ ꯈꯨꯄꯥꯛꯅ ꯆꯥꯎꯕꯒꯤ ꯂꯨꯈꯝꯗ ꯈꯪꯊꯥ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯅ ꯆꯥꯎꯕ ꯂꯨꯈꯝ ꯑꯗꯨꯗ ꯄꯥꯏꯔꯒ ꯁꯨꯒꯠꯂꯒ ꯇꯣꯝꯆꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯀꯩꯅꯣ ꯅꯪꯕꯣ ꯅꯀꯣꯛ ꯑꯃꯨꯛ ꯆꯥꯛꯂꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯇꯥꯗꯦ ꯍꯥꯏꯕꯅꯤ ꯇꯥꯗꯁꯨ ꯇꯥꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯇꯣꯝꯆꯧ ꯃꯁꯥꯗꯣ ꯑꯃꯨꯛ ꯇꯞꯊꯔꯛꯏ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯪ ꯅꯥꯀꯣꯡ ꯕꯦꯔꯥ ꯂꯩꯕꯅꯤꯅꯅꯦ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ ꯉꯁꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯥ ꯇꯥꯗꯁꯨ ꯃꯤꯠ ꯎꯔꯤꯁꯤꯗꯤ ꯏꯪꯒꯤꯠꯇ ꯆꯠꯂ ꯂꯣꯏꯔꯦ ꯁꯦ ꯏꯪꯒꯤꯠꯇ ꯏꯪꯒꯤꯠꯇꯣ ꯃꯦꯟ ꯇꯥꯗꯗꯤ ꯀꯝꯗꯧꯕ ꯍꯥ ꯇꯥꯅꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯥꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯗꯨꯅ ꯍꯨꯔꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯋꯥ ꯉꯥꯡꯅꯗ꯭ꯔꯕꯁꯨ ꯌꯥꯅꯅꯕ ꯏꯪꯒꯤꯠꯅ ꯈꯪꯅꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯈꯪꯅꯅꯕ ꯍꯣꯠꯅꯩ ꯇꯣꯝꯆꯧꯅ ꯍꯥꯏꯔꯛꯏ ꯇꯨꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤꯅꯦ ꯅꯪ ꯃꯆꯤ ꯂꯦꯡꯈꯤꯅꯣ ꯍꯥꯏꯔꯤꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯅꯦ ꯌꯥꯔꯦ ꯆꯠꯂꯣ ꯍꯥꯏꯔꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯑꯍꯥ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯍꯣ ꯑꯍꯥꯟꯕꯒꯤꯗꯨꯅꯅꯦ ꯅꯪꯁꯦ ꯃꯆꯤ ꯂꯦꯡꯈꯤꯅꯣ ꯍꯥꯏꯕ ꯃꯆꯤ ꯂꯦꯡꯈꯤꯅꯨ ꯆꯞ ꯂꯦꯞꯄꯒ ꯂꯩꯌꯣ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯁꯦ ꯑꯀꯣꯟꯕꯒꯤꯁꯤꯅꯅꯦ ꯃꯆꯤ ꯂꯦꯡꯕ ꯌꯥꯔꯦ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯕ ꯈꯪꯅꯕ꯭ꯔꯣ ꯑꯣ ꯑꯥꯎ ꯈꯪꯉꯦ ꯑꯁ ꯅꯪꯒ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯩꯁꯤꯕꯨ ꯃꯤꯍꯨꯟ ꯊꯧꯍꯟꯒꯗ ꯑꯠꯇ ꯌꯥꯎꯗ꯭ꯔꯕꯖꯥꯠ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯀꯨꯏꯅ ꯇꯥꯟꯅꯔꯦ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯍꯞꯇꯥ ꯑꯃꯔꯣꯝꯗꯤ ꯍꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯤꯡꯊꯤꯖꯅ ꯁꯤꯅ ꯁꯤ ꯍꯥꯏꯕ ꯍꯥꯏꯅ ꯐꯖꯅ ꯇꯝꯂꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ ꯆꯥꯎꯕ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯏ ꯃꯄꯥꯗ ꯂꯩꯔꯝꯕ ꯃꯕꯣꯛꯇꯨ ꯆꯥꯎꯕ ꯊꯣꯛꯂꯛꯄ ꯎꯕꯗ ꯉꯥꯡꯕ ꯍꯧꯔꯛꯏ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯠꯇꯣꯏꯒ ꯀꯣꯏꯔꯒꯇ ꯇꯧꯔꯒ ꯂꯩ ꯅꯪ ꯑꯃ ꯏꯕꯨꯡꯉꯣ ꯌꯨꯝꯁꯤꯗ ꯀꯔꯤ ꯋꯥꯠꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯕ꯭ꯔꯥ ꯍꯥꯏꯁꯨ ꯇꯧꯗꯦ ꯑꯉꯥꯡ ꯃꯆꯥꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯐꯅ ꯌꯥꯝꯅ ꯆꯥꯎꯔꯦ ꯈꯔ ꯂꯩꯔꯕꯗꯤ ꯅꯆꯨ ꯅꯆꯥ ꯊꯤꯒꯦ ꯍꯥꯏꯔꯛꯂꯕꯅꯤ ꯅꯪꯁꯤꯕꯨ ꯑꯩꯕꯨ ꯀꯝꯗꯧꯗꯣꯏꯅꯣꯅꯦ ꯅꯪꯕꯣ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯗꯨꯅ ꯀꯩꯅ ꯊꯥꯛꯇꯣꯔꯤꯕ ꯃꯤꯒꯤ ꯃꯆꯥꯗꯣ ꯅꯨꯡꯁꯤꯠ ꯐꯥꯔꯒ ꯄꯤꯖꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯅ ꯉꯥꯡꯂꯤꯕ ꯑꯁꯤꯁꯨ ꯇꯥꯔꯣꯏꯗꯧꯅꯤ ꯇꯧꯔꯤꯁꯤ ꯅꯪꯒꯤ ꯍꯦꯛ ꯈꯟꯕꯗꯅꯦ ꯑꯩꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯦꯍꯦ ꯆꯥꯎꯕ ꯃꯕꯣꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯤ ꯈꯪꯂꯗꯨꯅ ꯃꯕꯣꯛ ꯇꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥ ꯑꯕꯣ ꯀꯩ ꯍꯥꯏꯕꯅꯣ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯍꯣ ꯅꯪꯕꯨꯅꯦ ꯀꯗꯥꯏꯗ ꯆꯠꯇꯣꯔꯤꯕꯅꯣ ꯑꯣ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯑꯩꯁꯦ ꯍꯥ ꯀꯔꯤ ꯊꯕꯛ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕꯗꯨꯔꯣ ꯅꯪꯅ ꯊꯕꯛ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯤꯌꯦ ꯑꯇꯣꯞꯄ ꯊꯕꯛꯅꯤ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯣꯟꯅ ꯈꯪꯉꯣꯕꯣ ꯅꯁꯨꯁꯦ ꯍꯟꯗꯛꯇꯤ ꯊꯕꯛ ꯑꯃ ꯇꯧꯗꯣꯔꯕꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯀꯩꯅꯣ ꯏꯃꯨꯡꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯗꯧꯅꯤ ꯍꯥ ꯅꯪꯕꯨ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠꯁꯤꯕꯨ ꯅꯣꯡꯄꯣꯛꯂꯣꯝꯗ ꯊꯣꯛꯄꯨ ꯊꯣꯛꯈꯤꯕꯖꯥꯠꯂꯅꯦ ꯀꯩ ꯍꯥꯏꯕꯅꯣ ꯑꯕꯣ ꯍꯣ ꯀꯩꯁꯨ ꯍꯥꯏꯗꯦꯅꯦ ꯑꯕꯣꯛꯇꯅꯦ ꯏꯪꯈꯣꯜꯒꯤ ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯆꯥꯏꯔꯝꯃꯨ ꯍꯥꯏꯕ ꯑꯇꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯩꯗꯣꯝ ꯈꯔ ꯈꯛꯁꯦ ꯌꯥꯝꯕ ꯅꯠꯇꯦ ꯐꯠ ꯆꯥꯏꯊꯣꯛꯂꯝꯃꯨꯅꯦ ꯍꯥ ꯀꯩ ꯍꯥꯏꯕꯅꯣ ꯑꯕꯣꯛꯇꯅꯦ ꯏꯪꯈꯣꯜꯗꯣ ꯏꯁꯤꯡ ꯑꯃꯨꯛꯇ ꯆꯥꯏꯔꯝꯃꯨ ꯍꯥꯏꯕ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯥꯏꯔꯤꯗꯨꯕꯣ ꯇꯥꯗ꯭ꯔꯦ ꯍꯣ ꯏꯪꯈꯣꯜꯁꯦ ꯏꯁꯤꯡ ꯑꯃꯨꯛꯇ ꯆꯥꯏꯔꯝꯃꯨ ꯍꯥꯏꯕꯅꯤꯅꯦ ꯆꯟꯗꯥ ꯅꯪꯕꯣ ꯅꯪ ꯍꯦꯛ ꯉꯥꯡꯅꯕꯗꯅꯦ ꯑꯩꯁꯦ
ꯁꯣꯔꯒ ꯇꯠꯂꯒ ꯁꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯑꯩ ꯆꯥꯎꯕ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯇꯥꯗꯕ ꯁꯥꯔꯤꯕꯅꯤ ꯏꯁꯤꯡ ꯆꯥꯏꯌꯨ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯟꯕꯒꯤ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕꯅꯤ ꯃꯥꯁꯨ ꯃꯕꯣꯛꯇ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯑꯕꯣ ꯀꯩꯅꯣ ꯑꯕꯣꯛꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯑꯕꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯊꯦꯡꯉꯤ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒꯅꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯕꯣ ꯍꯥꯏ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯝꯃꯨ ꯍꯥꯏꯕꯅꯤꯅꯦ ꯆꯥꯎꯕ ꯇꯥꯁꯤꯟꯅꯗꯕꯤꯗ ꯃꯆꯤꯟꯗ ꯏꯁꯩ ꯑꯃ ꯉꯪꯂꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯕꯣꯛꯅ ꯆꯥꯎꯕꯗ ꯌꯦꯡꯗꯨꯅ ꯁꯣꯜꯍꯧꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯑꯩꯕꯨ ꯀꯔꯣꯝ ꯊꯣꯛꯇꯣꯏꯅꯣꯅꯦ ꯁꯤꯕꯨ ꯑꯣꯟꯊꯣꯛꯄꯅꯤ ꯃꯅꯥ ꯑꯁꯤꯗ ꯈꯔ ꯈꯖꯤꯛ ꯇꯥꯔꯝꯂꯕꯗꯤꯅꯦ ꯈꯔꯁꯨ ꯐꯒꯗꯧꯅꯤ ꯇꯧꯔꯤꯁꯤ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯉꯩꯒꯤ ꯃꯊꯛ ꯑꯁꯤꯗ ꯃꯅꯥ ꯑꯁꯤ ꯑꯃꯨꯛ ꯇꯥꯗ꯭ꯔꯦ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯣꯛꯇꯨ ꯎꯄꯥꯏ ꯂꯩꯇꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯆꯥꯎꯕꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯂꯒ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯇꯣꯝꯆꯧꯒꯤ ꯃꯆꯦꯗꯨ ꯃꯥꯡꯒꯣꯜꯗ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯦ ꯑꯦ ꯏꯆꯦ ꯂꯥꯛꯑꯝꯃꯤꯔꯣ ꯑꯉꯥꯡꯗꯤ ꯌꯥꯎꯔꯛꯄ꯭ꯔꯣ ꯏꯕꯥꯏꯁꯨ ꯌꯥꯎꯔꯛꯄ꯭ꯔꯣ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯊꯩ ꯇꯣꯝꯆꯧꯒꯤ ꯃꯆꯦ ꯑꯁꯤ ꯃꯌꯨꯝ ꯄꯥꯜꯂꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ ꯉꯁꯤ ꯑꯁꯤ ꯃꯄꯥꯝꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯇꯣꯝꯆꯧꯒꯤ ꯃꯆꯦꯅ ꯍꯥꯏꯔꯛꯏ ꯅꯕꯥꯏꯒꯤ ꯌꯥꯎꯔꯛꯇꯦꯗ ꯑꯉꯥꯡꯕꯨꯗꯤ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤ ꯆꯥꯎꯕ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯧ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯆꯦ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯈꯪꯗꯦꯗ ꯇꯧꯔꯤꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯝꯆꯧ ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯔꯤꯕꯅꯣꯅꯦ ꯀꯩ ꯍꯥꯏꯕꯅꯣ ꯏꯆꯦ ꯍꯩꯃꯥ ꯅꯪꯒꯤ ꯅꯥꯁꯤꯗꯤꯅꯦ ꯈꯔ ꯇꯥꯗꯕ ꯍꯦꯟꯁꯤꯜꯂꯦꯗꯅ ꯑꯩꯒꯤꯁꯤꯔꯣ ꯏꯆꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯝꯆꯧ ꯅꯣꯏ ꯑꯅꯤꯁꯦ ꯊꯕꯛ ꯇꯧꯅꯅꯕ ꯇꯧꯁꯤ ꯍꯥꯏꯕ ꯏꯆꯦ ꯊꯕꯛꯄꯨꯗꯤ ꯇꯧꯕ ꯌꯥꯏꯌꯦꯕꯀꯣ ꯑꯩꯈꯣই ꯊꯕꯛꯇꯣ ꯇꯧꯕ ꯄꯥꯝꯃꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯇꯟꯕ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯊꯕꯛ ꯇꯧꯕꯗ ꯇꯜꯂꯗꯤꯅꯦ ꯄꯨꯛꯅꯤꯡ ꯆꯪꯉꯔꯣꯏ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯗꯤ ꯊꯕꯛꯁꯨ ꯐꯖꯔꯣꯏ ꯊꯕꯛ ꯐꯖꯗ꯭ꯔꯕꯗꯤ ꯊꯕꯛ ꯃꯄꯨꯅꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯗꯤ ꯏꯆꯦ ꯑꯗꯣ ꯊꯕꯛꯇꯣ ꯐꯖꯅꯕ ꯇꯟꯗꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯇꯟꯗꯕ ꯌꯥꯏꯌꯦ ꯏꯆꯦ ꯑꯗꯨꯗ ꯇꯟꯕꯩ ꯋꯥꯅꯤ ꯆꯥꯎꯕ ꯅꯪꯒꯤꯗꯨꯗꯤ ꯆꯩ ꯂꯥꯛꯑꯅꯤ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯁꯤꯕꯣ ꯏꯃꯥ ꯕꯕꯥꯅ ꯑꯁꯨꯝ ꯊꯥꯒꯠꯂꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣ ꯑꯁ ꯂꯥꯡ ꯊꯥꯛꯄꯗꯤ ꯍꯩꯇꯦꯗ ꯏꯆꯦ ꯀꯔꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯡꯒ ꯊꯥꯛꯑꯗꯤ ꯍꯉꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯊꯨꯗꯅꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯏꯆꯦꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯃꯕ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯩ ꯑꯣꯏꯅꯅꯦ ꯈꯣꯏꯗꯧ ꯈꯣꯏꯔꯥꯡꯁꯦ ꯐꯨꯛꯀꯗꯧꯔꯦꯍꯦ ꯀꯩ ꯍꯥꯏꯕꯅꯣ ꯏꯆꯦ ꯍꯟꯗꯛꯇꯤ ꯇꯣꯝꯆꯧꯒꯤ ꯃꯆꯦꯗꯨ ꯃꯈꯣꯜ ꯈꯤꯇꯪ ꯍꯧꯅ ꯍꯥꯏꯔꯛꯏ ꯍꯣꯏꯁꯦ ꯐꯔꯦ ꯇꯣꯛꯑꯁꯤ ꯌꯥꯔꯦꯁꯦ ꯑꯕꯣꯛꯈꯣꯏ ꯏꯃꯥ ꯕꯕꯥꯈꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯗꯦꯗ ꯃꯣꯏ ꯅꯥꯕ ꯌꯥꯄꯣ ꯅꯠꯇꯦ ꯃꯣꯏ ꯅꯥꯔꯗꯤ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯉꯥꯡꯗꯣꯏꯅꯣ ꯃꯣꯏ ꯑꯩ ꯉꯥꯡꯕꯒꯤꯅꯦ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯥꯕꯒ ꯑꯝꯇ ꯁꯪꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯊꯣꯛꯂꯛꯄꯗꯅꯦ ꯑꯩꯈꯣꯏ ꯏꯕꯣꯛꯇꯣ ꯉꯥꯡꯂꯒ ꯂꯩꯍꯧꯔꯤꯕꯅꯤ ꯏꯆꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯉꯥꯡꯗꯅꯕ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯣ ꯇꯧꯔꯣꯗꯅ ꯍꯣꯏ ꯏꯆꯦ ꯇꯧꯔꯗꯝꯅꯤ ꯏꯆꯦ ꯌꯦꯡꯕꯗ ꯀꯜꯂꯨ ꯏꯆꯦ ꯍꯩꯃꯥ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯗꯣꯏ ꯊꯕꯛꯁꯤꯕꯨ ꯏꯆꯦꯁꯨ ꯑꯝꯇ ꯈꯪꯒꯤꯗꯅ ꯇꯟꯖꯥꯗꯨꯗ ꯇꯣꯝꯆꯧꯁꯨ ꯊꯣꯔꯛꯏ ꯉꯁꯥꯏꯅ ꯂꯥꯛꯑꯗꯤ ꯀꯣꯛ ꯀꯧꯔꯛꯄ ꯀꯩꯗꯧꯒꯦ ꯑꯩꯗꯤ ꯅꯪ ꯂꯥꯛꯄꯒ ꯑꯝꯇ ꯈꯪꯗꯦ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯨꯕꯅꯦ ꯑꯩꯁꯦ ꯀꯩ ꯍꯥꯏꯕꯅꯣ ꯃꯁꯤꯒ ꯋꯥ ꯉꯥꯡꯅꯕꯁꯤꯗꯤꯕ ꯇꯣꯝꯆꯧ ꯃꯆꯦꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯁꯨꯝ ꯂꯩꯔꯝꯃꯣ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯐꯠ ꯂꯥꯛꯀꯦꯕ ꯉꯁꯤꯗꯤ ꯆꯥꯎꯕ ꯏꯕꯥꯅꯤꯒꯤ ꯆꯥꯛꯇꯣ ꯁꯤꯗ ꯄꯨꯂꯞ ꯆꯥꯔꯒꯦ ꯑꯩ ꯊꯣꯛꯈꯤꯒꯦꯀꯣ ꯏꯆꯦ ꯆꯥꯎꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯔꯣ ꯍꯣꯏ ꯆꯠꯂꯁꯤ ꯍꯥꯏꯕ ꯑꯣ ꯍꯣꯏ ꯆꯥꯎꯕ ꯇꯣꯝꯆꯧꯒꯤ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯊꯕꯛ ꯑꯃꯈꯛꯇꯅꯤ ꯆꯠꯂꯨꯒꯗꯕ ꯀꯩꯁꯨ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯂꯤ ꯐꯅ ꯀꯨꯏꯅ ꯇꯝꯕ ꯌꯥꯕ ꯏꯪꯒꯤꯠ ꯇꯝꯂꯛꯂꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯕ ꯌꯥꯕ ꯃꯈꯩꯗꯤ ꯈꯪꯂꯤ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯃꯨꯛ ꯀꯥꯎꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ
ꯆꯥꯎꯕꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯣꯝꯆꯧꯅ ꯆꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯀꯧꯊꯣꯛꯈ꯭ꯔꯒꯅ ꯍꯨꯔꯥꯟꯕ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯄꯨꯈ꯭ꯔꯤꯗ ꯅꯝꯖꯜꯂꯒ ꯍꯥꯠꯄ ꯇꯥꯕꯅꯤꯗꯅ ꯑꯁ ꯌꯥꯔꯦꯁꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯎ ꯆꯥꯎꯕ ꯇꯣꯝꯆꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯀꯩꯅꯣ ꯉꯁꯤꯁꯦ ꯏꯅꯦ ꯀꯕꯣꯛꯂꯩ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯤꯗꯣ ꯃꯥꯒꯤ ꯎꯁꯣꯏꯗꯣ ꯑꯍꯤꯡ ꯍꯨꯒꯗꯕ ꯑꯗꯨꯒ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯆꯥꯎꯔꯦꯟ ꯍꯤꯗꯥꯛ ꯌꯣꯟꯕꯗꯣ ꯃꯉꯣꯟꯗ ꯌꯣꯟꯊꯣꯛꯀꯗꯕ ꯀꯩꯅꯣ ꯑꯗꯨꯗꯤ ꯐꯥꯅꯔꯛꯑꯣꯏꯗ꯭ꯔꯣ ꯍꯩ ꯂꯥꯡꯉꯤꯗꯨꯅꯦ ꯐꯥꯅꯔꯛꯑꯣꯏ ꯇꯥ ꯆꯥꯎꯔꯦꯟꯗꯣ ꯑꯩꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯆꯪꯉꯒꯅꯦ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯥꯕ ꯉꯥꯏꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗꯒꯤ ꯌꯨꯝꯒꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯕꯤꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯐꯝ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯄꯨꯜꯂꯤ ꯉꯁꯥꯏ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯣ ꯑꯁ ꯌꯥꯔꯣꯏ ꯊꯣꯛꯂꯛꯑꯣꯏꯗ꯭ꯔꯣ ꯌꯥꯔꯦ ꯂꯥꯡꯒꯅꯨꯁꯦ ꯏꯪꯒꯤꯇ ꯆꯠꯂꯁꯤ ꯃꯔꯩ ꯌꯦꯠꯅꯗꯕꯤꯗ ꯃꯔꯨꯞ ꯑꯅꯤꯗꯣ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯎꯁꯣꯏ ꯍꯨꯔꯥꯟꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯤ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯕꯤꯗ ꯇꯣꯝꯆꯧꯅ ꯎꯁꯣꯏꯁꯤꯡ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯛꯄ ꯊꯥꯡ ꯑꯗꯨꯅ ꯌꯥꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯎꯁꯣꯏꯁꯤꯡ ꯑꯗꯨ ꯌꯥꯜꯂꯒ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯊꯣꯔꯛꯄꯗ ꯋꯥ ꯑꯀꯪꯕ ꯃꯀꯨ ꯑꯗꯨꯗ ꯅꯥꯟꯊꯗꯨꯅ ꯇꯨꯔꯤ ꯃꯈꯣꯜꯗꯨ ꯈꯖꯤꯛ ꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯍꯨꯜꯗꯨ ꯀꯟꯅ ꯍꯦꯛꯇ ꯈꯪꯆꯣꯡ ꯆꯣꯡꯉꯤ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯁꯝꯗꯨ ꯆꯞ ꯍꯦꯛ ꯌꯨꯡꯉꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯆꯦꯟꯗꯨꯅ ꯊꯣꯔꯛꯂꯤ ꯂꯝꯕꯤ ꯌꯧꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯎꯗꯦ ꯈꯔ ꯂꯥꯞꯊꯣꯛꯄ ꯑꯗꯨꯗꯒꯤꯗꯤ ꯆꯥꯎꯕ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯅꯪꯗꯤ ꯐꯖꯅ ꯍꯩꯔꯦꯅꯦ ꯃꯃꯥꯡꯗ ꯀꯌꯥꯗ ꯍꯨꯔꯥꯜꯂꯛꯈ꯭ꯔꯦ ꯅꯪꯒꯤ ꯈꯣꯏꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯅꯊꯟꯇꯅ ꯑꯗꯨꯝ ꯉꯝꯅꯅꯕ ꯍꯣꯠꯅꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯍꯩ ꯌꯥꯝ ꯂꯥꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯪ ꯉꯁꯤ ꯂꯣꯏꯁꯤꯟꯁꯤꯅꯦ ꯅꯪ ꯍꯥ ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯅꯪ ꯇꯥꯅꯅꯕ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯐꯨꯕꯒ ꯅꯦꯠꯄꯒ ꯁꯣꯏꯔꯣꯏ ꯉꯁꯤ ꯆꯥꯎꯕꯒꯤ ꯅꯥꯀꯣꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯋꯥ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯅꯅꯦ ꯇꯨꯃꯤꯟꯅ ꯆꯠꯂꯣ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯥꯏꯕ ꯀꯣ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯏꯕ ꯄꯣꯠꯇꯨ ꯌꯣꯟꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤ ꯄꯣꯠ ꯑꯗꯨ ꯌꯣꯟꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗꯤ ꯃꯊꯟꯇ ꯈꯥꯡꯄꯣꯛ ꯑꯣꯏꯅ ꯅꯥꯏꯇꯣꯝ ꯇꯥꯔꯒ ꯂꯩꯕꯅꯤ ꯄꯣꯠ ꯂꯩꯒꯗꯧꯔꯤꯕ ꯆꯥꯎꯔꯦꯟꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯍꯥꯟꯅꯤ ꯈꯪꯅꯗꯨꯅ ꯃꯃꯜ ꯑꯗꯨ ꯌꯥꯝꯅ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯃꯜ ꯌꯥꯝꯅ ꯇꯥꯕ ꯑꯗꯨꯗ ꯇꯣꯝꯆꯧ ꯑꯃꯗꯤ ꯆꯥꯎꯕꯅ ꯌꯥꯗ꯭ꯔꯦ ꯍꯩ ꯅꯈꯣꯏ ꯑꯅꯤ ꯑꯉꯥꯡꯅꯤ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯅ ꯃꯤꯌꯥꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯍꯤꯡꯐꯝꯁꯨ ꯂꯩꯔꯣꯏ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯇꯥ ꯆꯥꯎꯔꯦ ꯍꯨꯔꯥꯜꯂꯤꯁꯤꯕꯨ ꯑꯩꯈꯣꯏ ꯈꯛꯇꯔꯣ ꯇꯥ ꯆꯥꯎꯔꯦꯟꯁꯨ ꯍꯨꯔꯥꯟꯕ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯁꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯁꯤꯗꯣꯏꯁꯤ ꯇꯥ ꯆꯥꯎꯔꯦꯟꯁꯨ ꯄꯨꯟꯅ ꯄꯨꯂꯞ ꯁꯤꯗꯧꯔꯤꯕꯅꯤ ꯇꯣꯝꯆꯧꯅ ꯍꯥꯏꯔꯛꯄꯅꯤ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯌꯥꯕ ꯈꯔꯗꯤ ꯇꯥꯒꯦ ꯍꯥꯏꯔꯤꯗꯅ ꯇꯥꯅ ꯇꯥꯎ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯒꯤ ꯃꯍꯨꯠꯇ ꯍꯧꯒꯠꯂꯒ ꯂꯥꯛꯏꯁꯤ ꯁꯤꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯈꯪꯍꯟꯕ ꯅꯠꯇꯦ ꯍꯦꯛ ꯈꯪꯂꯛꯄꯗ ꯄꯨꯂꯞ ꯍꯦꯛꯇ ꯂꯣꯏꯗꯣꯏꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯄꯣꯠꯁꯨ ꯑꯩꯅ ꯂꯣꯏꯅ ꯑꯗꯨꯝ ꯂꯧꯅꯤ ꯑꯗꯨꯅ ꯈꯔꯗꯤ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯅꯣꯏꯁꯨ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯦꯡꯒꯦꯗꯤ ꯍꯥꯏꯔꯤꯗꯅ ꯑꯗꯨꯗ ꯃꯌꯥꯝ ꯌꯦꯡꯉꯨ ꯍꯥꯏꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯇꯥ ꯆꯥꯎꯔꯦꯟ ꯑꯩꯈꯣꯏ ꯊꯦꯡꯉꯁꯤ ꯌꯨꯝ ꯌꯧꯔꯒꯦ ꯁꯠ ꯄꯤꯔꯛꯑꯣꯕ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯒꯦꯕ ꯆꯥꯎꯔꯦꯟꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯎꯗ꯭ꯔꯦ ꯆꯥꯎꯔꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯃꯃꯜ ꯑꯗꯨꯗ ꯂꯩꯍꯧꯔꯦ ꯁꯦꯜ ꯑꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯥꯛꯂꯦ ꯁꯦꯜ ꯑꯗꯨ ꯂꯝꯕꯤꯗ ꯑꯅꯤ ꯊꯣꯛꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯟꯅꯩ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯒ ꯃꯁꯥꯒꯤ ꯑꯣꯏꯅ ꯁꯦꯜꯒ ꯐꯪꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯁꯦꯜ ꯅꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦꯅꯦꯁꯦ ꯑꯁ ꯏꯁꯥꯒꯤ ꯁꯦꯜꯒ ꯐꯪꯕꯁꯤꯗꯤ ꯏꯕꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯅꯦ ꯁꯤꯗꯤ ꯇꯣꯝꯆꯧꯅ ꯍꯥꯏꯔꯛꯄꯅꯤ ꯆꯥꯎꯕꯁꯨ ꯁꯦꯜꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯁꯤ ꯑꯣꯏꯔꯗꯤ ꯏꯃꯨꯡꯗꯒꯤ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯣꯏꯗꯒꯤ ꯍꯥꯏꯗ꯭ꯔꯗꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯄ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏ ꯇꯣꯛꯑꯅꯤ ꯅꯨꯡꯉꯥꯏꯔꯦ ꯃꯇꯥꯎ ꯀꯩ ꯍꯥꯏꯕꯅꯣ ꯊꯦꯡꯉꯁꯦ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯄꯨꯜꯂꯁꯤꯀꯣ
ꯃꯈꯣꯏꯅꯤ ꯌꯨꯝꯗ ꯆꯪꯅꯔꯤ ꯑꯍꯤꯡꯗꯗꯤ ꯂꯥꯏ ꯁꯥꯔꯨꯔꯕꯅꯤꯅ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯁꯨ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗꯅꯤ ꯇꯣꯝꯆꯧꯅ ꯐꯃꯨꯡꯗ ꯇꯨꯝꯂꯤꯉꯩ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯉꯥꯡꯕ ꯋꯥꯗꯨ ꯇꯥꯔꯛꯏ ꯑꯁ ꯑꯣꯟꯊꯣꯛꯄꯒꯤ ꯂꯩꯀꯥꯏ ꯍꯥꯏꯗꯨꯅꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯆꯦ ꯀꯕꯣꯛ ꯂꯩꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯋꯤ ꯃꯥꯡꯒꯣꯟꯗꯨꯗ ꯃꯊꯟꯇ ꯐꯝꯂꯒ ꯎꯪꯂꯒ ꯂꯩꯍꯧ 이스 누가이때 마디고 소이도 열라가 파고 그래 완게 하이드나 칸잡은 아이몬다 안 극기니 와리 사람바도 간이노 칸게데 떠올바 마야브세 마땀세 땀다 모이나 떠올리고 이점점바이 코이네가 힘이번 남모이다 뽀니다 kabuk di palakpa aduda tomchou mikap khangthok thoi mamit uisalambadag khangpangpang lakpani phamungdagi phuk hogolai aduga nganduna leiriba mamagi manakta prap lakduna mamagi nakanda mangon machi amada phamtharaga hairi ima kana ke dawre habano ho iche kabuk legi maningda wa mayam ma hobudo aduda usoyam hoban phana suyamani usoidu loina huran bikreye anuba khara amananya makhongani khangde thangni khangde loina sokhalaga thamame haidine ise kabuk leido yana matha sana leho leiriba leikai myam sei leihiba leikai amatto orakledur ni leikai degi bulalaga tawribra aikhoi leikai gi bu oiribra aide aikhoi leikai gi ise kabuk leiga yana daba mi bu maliban poto huran ki ba khaktana tana anuba myam du bu loina sokhalaga thanamliba dudi manungda wa ama leidradо as khangre migi mapot maran huran ga sathukani khaliba singdu bune kari karamba wakhal je mano khangde ne mosibo tomchou mama na haiba ngangbo wadu sum tarambadagi phok hagolaklaga imungda changkri mama makteda mama nu huran badu jairakpada tomchou du humang pipi kanglabani mihum su songnakle ish khandeda phamungna jangnaga tumlaga leiruki kai gandabda asi hairaga phamungda amuk changkre asamna tungkre makhoi anidu laikagi pot ama ani suri huran basi adubo huran bagi nongma haibasiti lakpa soidrabani ahingi matamni chawba amadi tomchou migi pukrida kumlaga inna khazillaga yuktuna thamliba nga adu fana nabakanna hotnari chawbana mathakta lei adugo tomchowna pukrida kumli nga singadu yamna yami ꯐꯟ ꯆꯣꯡꯂꯤ ꯇꯣꯝꯆꯧ ꯌꯥꯝꯅ ꯇꯞꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯤ 시부 마코 더건너비다 그만 파도는 시부 ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯃꯥꯏ ꯁꯣꯝꯗꯅ ꯆꯥꯎꯕ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯂꯤ ꯃꯍꯥꯛꯅ ꯂꯐꯨ ꯄꯔꯦꯡ ꯍꯧꯔꯤꯕ ꯑꯗꯨꯗ ꯂꯐꯣꯏ ꯂꯧꯎ ꯑꯃ ꯄꯥꯜꯂꯤꯕ ꯑꯗꯨ ꯎꯔꯤ ꯋꯥꯈꯟꯗ ꯈꯜꯂꯤ ꯃꯥꯅ ꯁꯤꯗ ꯉꯥ ꯐꯥꯔꯤꯉꯩꯗ ꯑꯁꯤꯒꯤ ꯂꯐꯣꯏꯁꯦ ꯑꯩꯅ ꯍꯨꯔꯥꯜꯂꯕꯗꯤ ꯃꯇꯝꯁꯦ ꯑꯃꯠꯇ ꯃꯥꯡꯒꯔꯣꯏꯅꯦ ꯐꯩ ꯑꯩ ꯑꯁꯤ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ ꯇꯣꯝꯆꯧꯗꯤ ꯁꯣꯝꯗ ꯉꯥꯒ ꯐꯥꯕ ꯉꯝꯗꯕ ꯑꯗꯨꯗ ꯈꯣꯏꯗꯧ ꯀꯟꯅ ꯁꯥꯎꯅꯤꯡꯂꯤ ꯉꯥꯅꯤ ꯀꯥꯏꯗꯅꯒ ꯑꯝꯇꯁꯨ ꯐꯥꯕ ꯉꯝꯗꯦ ꯑꯍꯤꯡꯁꯤꯗ ꯑꯩꯕꯨ ꯂꯤꯟꯒ ꯊꯦꯡꯅꯔꯗꯤꯅꯦ ꯁꯤꯕ ꯇꯥꯔꯦ ꯑꯣ ꯑꯃ ꯂꯩꯔꯦ ꯐꯥꯔꯦꯗꯅ ꯍꯟꯗꯛꯇꯤ ꯉꯥ ꯑꯃ ꯐꯥꯔꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯑꯣꯟꯈꯠꯂꯛꯄ ꯃꯇꯝꯗ ꯆꯥꯎꯕꯅ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯂꯒ ꯆꯠꯂꯤꯕ ꯑꯗꯨ ꯎꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯆꯠꯄ ꯃꯇꯝꯗ ꯉꯥ ꯍꯥꯞꯅꯅꯕ ꯄꯨꯔꯛꯄ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯆꯠꯂꯤ ꯇꯣꯝꯄꯣ ꯃꯈꯣ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯆꯥꯎꯕꯒꯤ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯅꯕ ꯌꯥꯝꯅ ꯇꯞꯅ ꯑꯣꯏ ꯑꯣꯏ ꯃꯆꯤ ꯑꯗꯨꯕꯨ ꯆꯥꯎꯕ ꯇꯥꯗꯦ ꯇꯣꯝꯆꯧ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯛꯂꯤ ꯅꯥꯀꯜꯗꯒꯤ ꯂꯩꯕꯥꯛ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯆꯥꯎꯕꯗ ꯊꯣꯝꯃꯤ ꯑꯍꯥꯟꯕ ꯊꯣꯝꯕꯗ ꯄꯥꯟꯗꯦ ꯑꯃꯨꯛꯁꯨ ꯊꯣꯝꯃꯤ ꯆꯥꯎꯕꯒꯤ ꯅꯥꯡꯒꯟꯗ ꯄꯥꯜꯂꯤ ꯑꯗꯨ ꯄꯥꯜꯂꯕꯁꯨ ꯆꯥꯎꯕ ꯈꯪꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯆꯠꯂꯒ ꯂꯩꯔꯤ ꯇꯣꯝꯆꯧ ꯃꯥꯅ ꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯨ ꯆꯥꯎꯕꯗ ꯁꯨꯝ ꯆꯠꯈꯤꯕ ꯑꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯈꯠꯂꯛꯏ ꯍꯩ ꯅꯥꯄꯪ ꯍꯨꯔꯥꯟꯕ ꯆꯥꯎꯕꯁꯨ ꯈꯪꯂꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯈꯣꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯍꯩ ꯅꯥꯎꯄꯥ ꯃꯅꯨꯡꯗ ꯆꯠꯂꯨ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯍꯨꯔꯥꯟꯂꯕ ꯃꯥꯜꯂꯤ ꯋꯥꯗꯨ ꯇꯣꯝꯆꯧꯅ ꯇꯥꯔꯕꯁꯨ ꯆꯥꯎꯕꯗꯤ ꯇꯥꯔꯝꯂꯣꯏ ꯇꯣꯝꯆꯧ ꯄꯨꯈ꯭ꯔꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯆꯦꯟꯅ ꯍꯥꯏꯔꯝꯃꯤ ꯍꯩ ꯆꯦꯜꯂꯨ ꯃꯇꯥꯎ ꯆꯦꯜꯂꯨꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯗꯤ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯆꯥꯎꯕꯁꯨ
ꯇꯣꯝꯆꯧꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯦꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯍꯦꯟꯅ ꯁꯥꯡꯅ ꯆꯦꯟꯗꯦ ꯎꯀ꯭ꯔꯨ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯣꯠꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯂꯣꯠꯂꯤꯉꯩꯗ ꯏꯔꯥꯡ ꯂꯥꯡꯅꯕ ꯑꯗꯨ ꯇꯥꯔꯛꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯏꯁ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗ ꯂꯣꯏꯅ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤꯅꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯤ ꯍꯨꯔꯥꯟꯕꯗꯣ ꯑꯁꯣꯝꯗ ꯁꯣꯏꯗꯅ ꯆꯦꯜꯂꯝꯒꯅꯤ ꯑꯁꯣꯝꯗ ꯇꯥꯟꯅꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯡꯆꯧ ꯑꯃꯗꯤ ꯆꯥꯎꯕꯅ ꯂꯣꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯀꯨ ꯃꯅꯨꯡꯗ ꯂꯣꯠꯈꯤꯕ ꯃꯔꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯠꯂꯤꯕ ꯑꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯃꯈꯣꯏꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯀꯨ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈꯤ ꯆꯥꯎꯕ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯕꯒ ꯃꯃꯥꯅ ꯃꯥꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯐꯠ ꯍꯥꯏꯗꯣꯔꯛꯏ ꯆꯥꯎꯕ ꯏꯈꯪ ꯈꯪꯅ ꯏꯃꯥ ꯀꯩꯅꯣ ꯅꯪꯁꯨ ꯍꯧꯒꯠꯂꯒ ꯂꯩꯔꯝꯃꯦꯗꯅ ꯐꯔꯦ ꯂꯥꯛꯑꯣ ꯉꯥ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯃꯤ ꯍꯥꯏꯗꯅ ꯍꯨꯔꯥꯟꯕ ꯐꯥꯅꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯔꯨꯁꯤ ꯂꯥꯛꯑꯣ ꯆꯥꯎꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯏꯉꯥꯎ ꯉꯥꯎꯅ ꯍꯥꯏꯔꯛꯏ ꯑꯍꯥ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯍꯣꯏ ꯏꯃꯥ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯊꯣꯔꯛꯂꯤ ꯁꯣꯝꯗ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗꯅꯤ ꯇꯣꯝꯆꯧ ꯃꯐꯩ ꯃꯔꯣꯜ ꯑꯆꯣꯠꯄꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯆꯪꯒꯦ ꯇꯧꯔꯤꯉꯩꯗ ꯃꯄꯥꯜꯗ ꯀꯥꯡꯁꯤ ꯈꯤꯡꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯅꯕ ꯑꯗꯨ ꯇꯥꯔꯛꯏ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯇꯣꯝꯆꯧ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯏ ꯏꯃꯥ ꯑꯁꯤ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯇꯣꯝꯆꯧꯒꯤ ꯃꯃꯥ ꯑꯗꯨ ꯑꯣꯏꯔꯨꯝ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯀꯅꯥ ꯂꯩꯇꯕ ꯌꯥꯎꯔꯒꯦꯅꯦ ꯍꯨꯔꯥꯟꯕ ꯆꯪꯂꯝꯃꯦ ꯍꯨꯔꯥꯟꯕ ꯐꯥꯔꯨꯁꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯀꯣꯏꯔꯥꯡ ꯉꯥꯡꯅꯔꯤꯁꯦ ꯑꯝꯇ ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ ꯀꯥꯡꯁꯤꯒ ꯈꯤꯡꯗꯅ ꯃꯌꯥꯝꯁꯦ ꯀꯣꯏꯔꯥꯡ ꯉꯥꯡꯅꯔꯤꯁꯦ ꯑꯩꯈꯣꯏꯅꯤꯁꯨ ꯑꯃꯨꯛꯇ ꯊꯣꯛꯎꯁꯦ ꯍꯥꯏꯕ ꯃꯃꯥ ꯑꯗꯨ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯂꯛꯏ ꯀꯔꯤ ꯍꯥꯏꯕ ꯍꯨꯔꯥꯟꯕ ꯐꯥꯔꯨꯁꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯝ ꯑꯗꯨ ꯃꯈꯨꯠꯅ ꯌꯦꯠꯁꯤꯜꯂꯒ ꯁꯝꯕꯨꯟ ꯄꯨꯟꯁꯤꯜꯂꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯐꯅꯦꯛ ꯑꯗꯨ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯛꯏ ꯑꯐꯪꯕ ꯐꯤ ꯑꯃ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯂꯥꯎ ꯍꯨꯔꯥꯟꯕꯗꯣ ꯅꯥꯟꯊꯣꯛꯄꯅ ꯍꯟꯕ ꯇꯥꯔꯦ ꯂꯥꯎꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯡ ꯊꯥꯅ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯆꯧꯁꯨ ꯊꯣꯛꯂꯛꯏ ꯃꯌꯥꯝ ꯄꯨꯜꯂꯞ ꯄꯨꯜꯂꯤ ꯍꯨꯔꯥꯟꯂꯝꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯏ ꯑꯩꯁꯦ ꯇꯨꯝꯊꯔꯨꯔꯕꯅꯤ ꯑꯗꯨꯒ ꯃꯅꯤꯡꯗ ꯃꯤꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯑꯗꯨ ꯇꯥꯈꯤꯕꯗꯒꯤ ꯑꯩꯁꯦ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯕꯖꯥꯠꯅꯤ ꯄꯨꯈ꯭ꯔꯤꯗꯣ ꯏꯁꯤꯡ ꯄꯨꯝꯅꯩ ꯅꯩꯈꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯤ ꯀꯌꯥ ꯁꯨꯏ ꯏꯕꯨꯡꯉꯣ ꯏꯅꯦ ꯁꯛꯇꯤ ꯎꯍꯧꯗꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯈꯛꯇꯤ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯊꯤ ꯍꯦꯛꯊꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯐꯪꯂꯅꯤ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯍꯨꯔꯥꯟꯕ ꯊꯤꯕ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯇꯣꯝꯆꯧ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯊꯤꯕ ꯌꯥꯎꯔꯤ ꯆꯥꯎꯕ ꯍꯨꯔꯥꯟꯕ ꯊꯤꯕ ꯁꯥꯔꯒ ꯇꯣꯝꯆꯧ ꯈꯛ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯁꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯅꯈꯣꯏ ꯌꯥꯝꯅ ꯆꯥꯎꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯁꯤ ꯇꯣꯝꯆꯧ ꯄꯤꯟ ꯍꯦꯛ ꯂꯥꯎꯏ ꯐꯅ ꯌꯥꯝꯅ ꯑꯣꯏꯗꯨꯅꯁꯨ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯗ ꯑꯁꯤꯒꯤ ꯋꯥ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯍꯟꯕ ꯄꯥꯝꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯅ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯔꯥꯜ ꯄꯨꯝꯕ ꯃꯉꯣꯟꯗ ꯂꯣꯏꯅ ꯊꯥꯡꯖꯤꯜꯂꯛꯄ ꯑꯁꯤꯗꯅꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯈꯟꯅ ꯊꯣꯛꯂꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯦꯛ ꯁꯧꯒꯠꯂꯨꯕꯗ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯌꯥꯝꯅ ꯐꯥꯒꯗꯧꯔꯤ ꯍꯦꯛ ꯐꯥꯕꯒ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯐꯅ ꯌꯥꯝꯅ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯦ ꯐꯪꯗ꯭ꯔꯦ ꯏꯁ ꯆꯥꯛꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯐꯅꯗꯤ ꯀꯟꯅ ꯊꯤꯔꯦꯅꯦꯁꯦ ꯐꯪꯗ꯭ꯔꯦꯕꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯊꯣꯛꯂꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯈꯣꯏꯗꯤ ꯆꯦꯟꯈ꯭ꯔꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯑꯃꯨꯛꯇꯪ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯃꯥꯡꯂꯛꯈꯤꯅꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯔꯒ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯅꯗꯤ ꯐꯩꯁꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯃꯤꯅꯣꯅꯦ ꯃꯤꯒꯤ ꯃꯄꯣꯠꯄꯨ ꯍꯨꯔꯥꯜꯂꯒ ꯍꯤꯡꯅꯤ ꯍꯥꯏꯗꯅ ꯍꯤꯡꯂꯤꯕ ꯁꯤꯕꯣ ꯁꯤꯖꯈꯤꯕꯅꯦꯅ ꯂꯥꯏꯅ ꯆꯥꯟꯒꯅꯤꯅꯦ ꯃꯤꯅ ꯊꯥꯔꯤꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝꯒꯁꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯕ ꯅꯠꯇ꯭ꯔꯦ ꯃꯣꯏꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒꯅꯦ ꯑꯃꯨꯛꯇꯪ ꯐꯥꯁꯤ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯂꯒ ꯃꯔꯤꯟ ꯆꯨꯝꯗꯧꯔꯤꯕꯅꯤꯃ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯃꯌꯥꯝ ꯃꯆꯣꯏ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯖꯒꯦ ꯉꯁꯤ ꯍꯨꯔꯥꯟꯕꯗꯨꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯤꯔꯨꯔꯤꯕ ꯃꯇꯝ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯆꯣꯟꯊꯔꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯖꯤꯜꯂꯁꯤ ꯄꯣꯊꯥꯅꯔꯁꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯜꯂꯒ ꯀꯔꯤꯅ ꯇꯧꯕ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ ꯃꯌꯥꯝ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝ ꯄꯨꯂꯞ ꯀꯥꯏꯅꯔꯤ
ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯗꯤ ꯉꯔꯥꯡ ꯍꯨꯔꯥꯟꯕ ꯐꯥꯍꯧꯗꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯋꯥꯏ ꯆꯥꯏꯔꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯣꯝꯆꯧ ꯑꯃꯗꯤ ꯆꯥꯎꯕꯁꯨ ꯇꯥꯏ ꯑꯩꯅꯒ ꯍꯨꯔꯥꯟꯕ ꯐꯥꯔꯝꯕ ꯑꯣꯏꯗ꯭ꯔꯗꯤꯅꯦ ꯆꯤꯔꯥꯏ ꯇꯥꯡꯗ꯭ꯔꯤꯕ ꯃꯈꯩ ꯃꯁꯝꯗꯣ ꯐꯣꯏꯒꯗꯕꯅꯤ ꯃꯀꯣꯛ ꯆꯤꯛꯂꯒ ꯃꯀꯣꯛ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯤꯉꯩꯗꯅꯦ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯊꯥꯖꯤꯟꯒꯗꯕꯅꯤ ꯑꯩꯗꯤ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯈꯨꯠꯇ ꯂꯩꯔꯕ ꯍꯨꯔꯥꯟꯕꯗꯨꯕꯨ ꯍꯦꯛꯇ ꯐꯥꯕ ꯉꯝꯍꯧꯗꯦ ꯍꯥꯏꯗꯅ ꯁꯣꯟꯅꯔꯤꯕꯁꯤꯅꯤ ꯑꯗꯣ ꯍꯨꯔꯥꯟꯕ ꯍꯦꯛ ꯐꯥꯔꯝꯃꯒꯅ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯤꯗꯅ ꯁꯤꯕꯨ ꯁꯤꯕꯩ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ ꯁꯤꯁꯅꯨ ꯀꯩꯅꯣ ꯍꯨꯔꯥꯟꯕꯗꯨꯕꯣ ꯃꯣꯏꯗꯤꯅꯦ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕꯤ ꯃꯁꯥ ꯈꯛꯀꯤ ꯅꯨꯡꯉꯥꯏꯕꯒꯤ ꯈꯜꯂꯒ ꯍꯨꯔꯥꯜꯂꯤꯕꯅꯤ ꯃꯈꯣꯏꯒꯨꯝꯕ ꯃꯤ ꯑꯃ ꯍꯥꯠꯄ ꯍꯥꯏꯁꯤꯗꯤꯅꯦ ꯗꯣꯁ ꯂꯩꯇꯦ ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥ ꯃꯈꯩꯅ ꯁꯥꯟꯅꯕ ꯋꯥꯔꯤꯅꯤ ꯇꯣꯝꯆꯧ ꯑꯃꯗꯤ ꯆꯥꯎꯕꯁꯨ ꯂꯝꯕꯤ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯇꯥꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯗꯨ ꯇꯥꯕꯗ ꯂꯋꯥꯏꯁꯝ ꯆꯞ ꯆꯞ ꯍꯦꯛ ꯌꯨꯡꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯐꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯠꯇꯦ ꯅꯪꯅ ꯉꯔꯥꯡ ꯑꯃꯨꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯃꯤꯅ ꯑꯃꯨꯛꯀ ꯈꯪꯗꯅ ꯍꯪꯅ ꯈꯣꯠꯂꯛꯇꯅ ꯇꯧꯔꯕꯗꯤ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣꯕ ꯇꯣꯝꯆꯧꯅ ꯆꯥꯎꯕꯗ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯍꯦꯟꯅ ꯍꯧꯕꯁꯨ ꯅꯠꯇꯕꯅꯤꯅ ꯆꯥꯎꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯑꯣꯏꯗ꯭ꯔꯤ ꯀꯩ ꯍꯥꯏꯕꯅꯣ ꯈꯪꯗ꯭ꯔꯤ ꯇꯣꯝꯆꯧ ꯆꯥꯎꯕꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯆꯥꯎꯕ ꯃꯅꯥ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯇꯣꯝꯆꯧꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤ ꯇꯣꯝꯆꯧ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯑꯣꯅꯦ ꯃꯤ ꯃꯃꯥꯡꯗ ꯋꯥ ꯄꯉꯥꯡ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯕ ꯑꯩꯅ ꯀꯥꯏꯗ ꯉꯥꯡꯂꯒꯦ ꯍꯥꯏꯁꯦ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯂꯗꯤ ꯃꯤꯅ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯂꯣꯏꯗ꯭ꯔꯣ ꯇꯣꯝꯆꯧ ꯅꯥꯛ ꯑꯣꯏꯗꯣ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯤ ꯈꯔ ꯆꯦꯟꯊꯣꯛꯂꯒ ꯑꯃꯨꯛꯁꯨ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯈꯣꯟꯗꯣ ꯍꯧꯅ ꯆꯥꯎꯕ ꯇꯥꯅꯅꯕ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯇꯨꯡ ꯉꯥꯡꯂꯛꯀꯅꯣ ꯍꯥꯏꯕ ꯉꯔꯥꯡꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯦ ꯊꯕꯛ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒꯨꯝꯕ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕ ꯊꯕꯛꯇꯣ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯕ ꯌꯥꯄꯣꯠ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯨꯡꯅꯦ ꯅꯪ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯄ ꯌꯥꯔꯣꯏꯅ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯁꯤꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯔꯥꯡꯒꯤ ꯋꯥ ꯑꯗꯨ ꯄꯨꯡꯇꯣꯛ ꯇꯣꯛꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯄꯨꯜꯂꯤ ꯇꯣꯝꯆꯧ ꯑꯃꯗꯤ ꯆꯥꯎꯕꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤ ꯃꯤꯑꯣꯏ ꯑꯃꯅ ꯋꯥ ꯉꯥꯡꯂꯤ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯕꯤꯌꯨ ꯑꯗꯨꯝ ꯑꯣꯏꯅ ꯈꯨꯟꯒꯤ ꯅꯍꯥꯁꯤꯡ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯃꯉꯣꯟꯗ ꯄꯔꯥ ꯑꯃ ꯇꯝꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯇꯣꯝꯆꯧ ꯑꯃꯗꯤ ꯆꯥꯎꯕ ꯌꯦꯡꯅꯩ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯒꯤꯅꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯋꯥ ꯇꯥꯅꯕ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯅꯩ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕꯒ ꯀꯤꯕ ꯑꯣꯏꯔꯝꯂꯅꯤꯅꯦ ꯑꯗꯨꯅ ꯑꯣꯏꯔꯝꯂꯅꯤ ꯍꯟꯗꯛꯇꯤ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡꯕꯒꯤ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯋꯥꯅꯤ ꯇꯣꯝꯆꯧ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯇꯟꯕ ꯑꯗꯨ ꯂꯣꯏꯅ ꯐꯈꯤꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥ ꯐꯪꯂꯦ ꯃꯁꯥꯅ ꯇꯥꯟꯖꯕ ꯁꯦꯜꯅ ꯃꯁꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯗꯨꯅ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ